Finance Department na handak tanaw order thoktuna Governor in Council na approve tawkiba Dearness Allowance DA2 State Government Employee and Dearness Relief DR2 Pensioners singi oina DA 3% haple haina order tholakwa asina lenga ki employee sing pen dabana pikthalle maramasina DA 3% pirakpa ase yaning di haiduna October 13 tagi kuntra fawa lenga ki employee singna Black Bat State pagi khongjang sangsilagani hairi toinana November 3 dagi matam kaktana lenga ki department khudingmakta employee singna pen down strike sangsinanaba warep nari haina Manipur Government Service Federation MGSF amadi Manipur State Pensioners Union na phongdorakli Pisumthongda leiba Pensioner Union ki sanglenda pangthokpa pawi mifam amada Manipur Government Service Federation ki Vice President Laisram Sarat na hai Ikang khangawdana Finance Department na Governor in Council na Dearness Allowance DA2 State Government Employee and Dearness Relief DR2 Pensioners sing 8 Pay Commission ki implement tawnanaba ngaiduna leiraba matam asida DA gi 3% haple haina order tholakpa asi hakchin na lawe Manipur lengak na MGSF amadi MSPU da hanglamba na tragana tanarambasu leite maramaduna Manipur government ki karmachari khudingmak 3% pirakpada Warauba nungaitaba kayana pikthalle Manipur lengak na 3% DA pirakpa asi lengak ki karmachari khudingmakna yaba ngamloi amaromda yumthangnariba Assam fawba DA 55% leikre Mizoram fawba 40% ni madugi mathakta hapagi process fawba leikrabani adubu Manipur dana 3% khak leiba asi yamna laibak thibani maramasna state sigi employees singi khanbiduna center lengak na chatnariba 58% dagi tadana pibina ba Manipur lengak na khanabiu haike amadi haujik fawba Manipur da 7 pay commission gi benefits sing fangdaba lenga ki department kaya amaleire mathang chahi gi ahan ba thada gi 8 pay commission laklagani fifam thokpa 7 pay commission benefits sing pithoktana leiba sing su pithokpiu mahakna makhata na hai haukiba august ki aroiba chayolda MGSF na Manipur lengak ta point kaya marum yawba employees singi Tawfam thokpa sing thabak oina pangthokpiu haina memorandum ama pisin kibasu leikre memorandum aduda pensioners singhi due pumnama clear tawbiba 8 pay commission pensioners singda chanahanba promotion kagadaba pensioners singhi pending loisin biba Manipur state care progression scheme chanahanba new pension scheme chanahandaba amadi ariba pension chanahanba kaya memorandum aduda yauri loinana central gi contract trained graduate teacher amana fangliba tolopka state asigi contract trained graduate teacher amana fangliba tolopka aduki matik chauna khetnabana maram oiduna state contract graduate teacher sing awa anaya kaya mayoknari lairi khutakta khetnaba karisu leitrabasu tolopki matangdadi asuki matik khetnari ojagi sinfamdadi central natragana state ki khetnaba karisu leite maramaduna hiramasigi matangdasu leingangna meeting changsenbiyo amasung contract basis ta service tawriba singi damakta central organization singa chanana thabak paikhat piba amadi thabak lawbada MPSC Manipur State Staff Selection Commission na thabak lawhan bakaya ase Manipur lenga ki mari leinaba singa khananaba thamanga chupna hotnaduna lakpani adubu hauzik fawba appointment pibidana leilakli Maramasina DA 3% pirapobu yaning daba fongdoktuna October 13 tagi kuntra fawba lenga ki employee singna Black Bat State pagi khongjang sangsilagani amadi November 3 dagi matam kaktana lenga ki department khudingmakta employee singna pen down strike sangsinbada amatta oina warep nare maramasina pensioner khudingmakna su support tawbiu haike yengbiu minimum wages ki je lupa minimum de lupa 6.3 le pare adu heres finance de thopane aiya LDC contract ki LDC ki tolo bi 10950 ka tang hoy minimum wages de hena ta na BB di ba ada finance bi ai sina thopane ai ada siguma mayam se koina asi device to bi na koina demand mayam ji pi na Manipur sarkar da koi thajing gare adu ngasi bawdo unana ba matam ji pirak gare adu ga koi hojik phawda koi gunaba discussion to bi koi gi kano du koi dum thamjari ado masi mayam ji tabi rakabjina maram oidana koi mayam se ngarang je koi meeting tawjaraga koi gi laiba tang October ki tang 13 ki kun cha ba se masi koi black gas hetana saka gi thogo mayam si da karmachari singi pen da banwai ta bu thongok na ba koi sem thajare aduga masida amoksu respond to bi tragadi laiba October ki tang mari da mayam punamak
November की तांग मरी दा sorry November की तांग मरी दा कोई independent का तो कोई मणिपुर की उचित लेबर prevailing situation जिदा कोई आम पुपना खानर बमतुंग दा कोई मधुम मधे कोई तौजदरे अदुना लाइबा November की तांग मरी सिदैदा कोई पेन डाउन स्ट्राइक से मैम डिपार्टमेंट खुदिमक पेन डाउन स्ट्राइक तौबा अदुना कोई वारे फिलौजरे Silent Digital Amadi Bahuzana Sahitya Academy National Committee of India Manipur State na Ningol Chako Bakumai Gamari Lainana Tha Sigi Kunitoi Fauba Patsoi Fat 3 da Pangthokadaba Ningol Kaithel Hainaming Thonba Manipur gi Entrepreneur Mangana Sinba Pop-up Cell da Saruk Yariba Entrepreneur Singda BSA Amadi Silent Digital gi Official Singna Haktheng Nana Chatuna Pugning Thagat Kray Thauram Gamari Lainana Chairman Silent Digital Amadi Bahuzana Sahitya Academy Manipur State President Dr. Fanjogam Lanajit Singh na haikibada Mipum Khudingmak Lenga ki thabak fangba haiba sidi oithok tabanina entrepreneur singbu lengak na henba mityang changduna makhoi gi damakta thabak thoram kaya lengak na lokhat piba mathau tai lakli baningol chakau gi thoram da iramdam gi pothok singna miram dagi pusilakpa polam singi mahut sinduna iramdam gi entrepreneur singbu punna yokhat minasi haikibagalunna pop up cell da saruk yariba entrepreneur mangada lengyan amadi appreciation certificate khusinaduna pungning thawatki Lebagasi Chauba Kumhai Ama Oiriba Maigi Kumhai Diwali na Lakpada Manipur Legislative Assembly ge MLA Yumnam Khem Chana Lamdamasigi Miyam the Yaifa Pauzel Pidakli Maki Pauzel da Kumhai Asina Lakpada Fattababu Afabana Aran Babu Achumbana Maiki Bapiduna Lamdamasida Leminariba Kanglu Furuk Kudingmag Nungsi Chana Leminaduna Tangdu Leitaba Lamdamama Purakpa Oirasanu Haina Pauzelakli